अना layenggi potlamsing kuki khutlai paibasing mai thaduna manghan kibada chenaba lemna tharoi CM National Highway 2 Impal Dimapur lambi gi Kangpopi Police lambi paring mafam Thomas Ground gi manakta National Highway da nahal numidang lanai clinic amagi lupa lak nifu manga rong gi oigadaba medical gi khusukulai sing kuki khutlai paibasing mai thaduna manghan kiba thodok adu Manipur lengak na tumin na lairoi chenaba khudingmak fadun cherak phangangani haina Chief Minister N Biren na phongdokre wafamasi Manipur lengak ki ipaugi loisang ama oiriba Department of Information and Public Relations DIPR na phongba kumja lising ni kun marigi calendar amadi diary sing hauna bimatung ina Chief Minister gi Secretariat manung da laiba Darbar Hall da Chief Minister N Biren luchingduna Minister amadi DIPR gi officer kayana saruk yaduna release tawbagi thorum da haikibani thorum adugu mari leinana paumi sing hangbu wahangi pakum pireduna Chief Minister na makata na phongdokibada Manipur gi chingilam da popi thariba mafam sing manghan naba Air Force season nabagi tangai fadaba lairabadi Central Government ta haijagani adubo hauzik fabagi oina Manipur lengak na angamba thakta manghan bagi thabak khumang yauna changsili paumi sing hangbu wahangi pakum pireduna CM na hai Handak ta thokiba Impal Kangpopi amadi Impal Chorchanpur bus service ki matangda palladuna hairiba lambi asida passenger tholakpagi chang yamna hanthari makatana hairiba lambi asida passenger tholakigani haibagi thajaba thamli loinana makatana hairiba lambi ani asida amuk bus service asi tawkhigani haiki makatana haikibada bus service tawbada lenga kamari lenaba department singi marakta coordination watpalai essential service asi hawbada ngairi matam khara changkhigani Hauzik loisindana lairiba irang asigi matangda miyamna tha nipal phajilakle haribasi chumi adum oinamak haukiba tha kharagi mamangdagi irang laikidaba amadi misi mina thokidaba matam adudasu miyamna khangbiba tai haiki CM na hai Bisnupur amade Chorchanpur gi lona bangamkhai thingjillagani haina ITLF na lauthokiba adu laingak na recognize tawdaba lup amani kuki gi luchingba kharaga lengaka pau phongna dona irang asi loisinaba amadi mahausa gi phibum da hanjilaknaba honari haina CM na phongdokibu wafambu case ona yaningdaba phongdorakiba adugi matangda palladuna kuki singi maraktasu Manipur gi hanagi ingtapa phibam adubu pamjaba kaya lairi misam miyamna wakhal taragliba asigumna ITLF amadi kotusu matam amada soidana wakhal tarakigani haina CM na phongdoki